Ahanmamagtada Diamond TV channel Mijeng Tabiriba Singbu Nirmala Thangjamna Taram Nokchari Hauzik Makha Chathajarakpada Lanthokchari Ngasigi Rashi Phal amadi Matam Matamgi Waphamda Ngasigi Puduna Laksari Ngasana Laibak editorial kalamdagi Matam Matamgi Wapham Sahi Nauriba Angang Singi Hak Khongau Naba Lona Yadaba Thabak Sing Taudaba Achumba Oigani Angang oiringai punsi hairaga aikoina pokbadagi chahi taranipan fawgi manungda leiriba miyoibagi punsi tangkak asibu khangnari angang oiringai punsi tangkak asidi wakhal da garigumba wakhal amatagi machu sangdriba pumngongba chebanga pangkhak oiribani makoigi wakhal asidi sangningba machu sangba yai hainaribani makoigi wakhalda fajaba litsakki machu sangkhrabana afaba angang oikigadoribani Makoida fattaba wakalgi mami takragana makoigi lambi adu lana chatkiba yabagi oithokpa leiribani mama mapa oiba khudingmakna macha singbu achumba amasung afaba lambida puba pamnariba ngaktani adubu mahaki laibakta tamba amasu leiramgani angangsing asi khunai asigi sharuk amamam oiribanina khunai asida thokliba thauda wathok kaya makoidu sharuk yaribani wa awa nungaigi Bikupta Makoi Pumnamak Saruk Yaminari, Kunai Amada Tok Papam Nabathaudok Singi Saiting Angang Sing Sunangli, Kunai Asida Hingliba Mipum Kuding Mag Masigi, Chaiting Nang Bahaibasi, Haunasani Adubu, Angang Sing Asigi, Oinadi, Bakoi Bungak Senabagi, Lo Ama, Malemgi Oinasu, Lebak Miamgi Oinasu, Semlaga Lady Bani. Malimgi oina yeng batarabasu United Nations Convention on the Rights of the Child tongan ba article singi makhada angang singbu ngakpi senbiri national law gi oina su the Juvenile Justice Care and Protection of Children Act Englishing anigi amasung masigi makha chatharakpa Amendment Act singi makhada mapung phaba ngak senbigi thabak chathaduna angang singda law gi matung ina tawba yaba amasung Tauroidaba thabak sing macha khaina taktuna yauri adubu angang singmu ngak senaba leiriba law sing asi akhangba kharana khangjabatani khangdaba kaya amasu ngasi khunai asida leiri makoibu numit Mamit mamai singhan bahaibasi mari leinaba punamaki yamna chawa thaudang lowbat mathau tari masi khangdaba singna kariguma matamda angang sing asibu ngak senaba lona piriba hak sing hek khongau nabagi fibam amalakli fibam asiga manaba saktam khara ikoina nainaba tarabadi mamangi chahi ki me ahomdagi hauraga manipurda thokliba irang asida angang singda piriba chaitheng sing aikoina Pumna magna khangnarabani chatharakliba irang asida angang kaya mayum makai maina chakibadagi laikhidre mama mapa machin manaw kaya kaina ba yawkhre mahaka haumin kaminaba amasong manaba kaya kaina khre leptana chatharakliba irang asina maram oiraga chahi nauriba angang kaya lanjena badagi relief camp singda changrafam lauduna leiri Asigumba angang kaya asigi naujariba wakhalda awaba wakhal kaya mayoknariba asi wakal mapung pharaba pumna magna changsinduna pungning phathanaba honabibagi tangai fadaba leiribani adubu social media natragana media kharada asigumba chaitheng nanglaba angang sing asigi awaba kokhananabada mating pangbagi mahutta makhoida Fauriba nungai daba awabagi chaitheng kaya aduda hena inot hapsin baya thabak thawong kaya chathaba miyamna unaraba khangnaraba ngaktani kudam oina panba tarabada chathariba irang asida mapa kaina khraba chahi nauriba angang amabu mapa gi photo adu kolhallaga kafallaga video namlaga social media da thagatpa asi adugumba video mayam adu thagatpa matamda mahagi social media page adu TRP wangkibadi yai adubu adugumba thawngsing aduna angang adudadi hana apokpa kaina bagi chaitheng nanglingai gi marak aduda nauhaunana makhoida anobu wakhalgi polum ama hablibani haibasi aikoina ningsing batangai fade amaromda kanagumba relief camp ta leiriba angang singna makhoigi angamba khara mating pangba adudi miyoibagi minungsigi makhada tawfam thokpani haina lawbada kaide adubu angang sing adubu video lauraga masak amata lotana phone na masak utlaga social media da thagat pahaibasi tawroidaba thabakni masimak lo na shuyade thabak sing chathariba miyoi sing logi matung ina cherak phangba yai haibasi kaukthokpa chumloi matang asida panjaning badi angang sing asigi tunglam chatta sokadaba thabak sing asi mari leinaba amatana tawdaba haibasida henba khwaidagi faba lambi leiroi
logi matung ina tauba yade haiba thabak sing adu khangna khangna hanjin hanjin tawrabadi makhoi sing adu logi matung ina cherak phangba tai makhoi loinana angang singi hak asi kanabagi damak mari leinaba singna matam chana thabak lokhatbagi tangai fadaba lei haijaningi sini sana lebak editorial kalamdagi lokhatchaba matam matamgi Wapham makha tarakpada kanglei paki mairadagi amuk lokhatchagi leibak miyambu sananingba mawongda sanaba ngamhalloidabani Bharat Sangbidan gi makhada chahi manga gi oina pangthok leba general election asida mirep oina songthorakpadagi mai paktuna miyam gi mihut oiduna lengak sasan gi tabak tak thengnana yauriba lengak loising amadi bot ka haudraba miyoi kyana leibak miyambu sananingba mawongda sanaba ya halloidabani Housing Manipur gi lengak sasan tawriba BJP na luchingba lengak asi mikhal gi matamda bot ka haudraba miyoi kyana makhoina haiba ingadaba miyoi kya khomlaga Phal manungda rally chatuna sasan tawriba BJP lengak asisu lana uhannaba hotnai haibase Chief Minister masamangna miyam mamangda ifong phongna phongdorakli maduna leibak miyam ase sakti leiba miyoi kharana makhoi gi oijaba fangnaba amadi sakti sagatnaba honnabada irai laina sizinaba amadi sananingba mawongda sanaba yahalloidabani aduga haujik leibak miyambu thamapan pharakadoraba phawbada awaba ipak tatahanduna Manipur gi ching amasung tam animakta maning tamna chathok chasin tawduna sunomba phanghandriba sathiraba kangloki irang asina miyoi sani henbagi punsi longkhraba yum lising mangagi mathakta kuki terrorist singna mai thadoktuna manghan khibadagi relief camta miyoi lising humfugi mathakta changjafam lauduna awaba punsida leiriba haujik sukuki militant singna nomai kapsinduna mitei singi marakta landarak paleptabadagi Manipur gi miyam awaba ipakta iraknaduna leiriba asi kanana thokhallibano haibadusu Manipur miyam na khangpham thoi aduga Manipur gi lengak sasan tawriba BJP na luchingba lengak singna Manipur da jakliba mai asi muthatnaba lawfam thokpa thodang adu Prime Minister amadi atai center gi luchingba singna ichang thawna haiduna Manipur kanna bhonaba ngamdriba sikari gino haibadusu Manipur miyamna khangbigadabani maduna tana sakti leiba lengak sasan pairiba singna Manipur miyam gi mafamda matam gi oiba Wapham kaya matau imanba haijin tamjilakpa matamda leibak miyam gi maraktagi thamoi pena khubak khuduna harau tayamba phungdokpa adu maram chadribra haibadusu khangpham thoi hauji oiriba Manipur gi phibam asida Manipur miyam asi ningai tawganba angangda makhoina chaningba achapot ama piraga thembagum thokalloidabani aduga sakti pairiba singnasu makhoibu sakti piduna miyamgi mihut oiriba singnasu Manipur miyam asi makhoigi oidapa daba wafam sing haijin famni hainasu khak loroidabani ngasi fawbada aikhoigi lengak loi kyana miyam tinba function kyada adu tawgani ada tawgani BJP lengak leiringaida nungai hauro Narendra Modi leiringaida nungai hauro Manipur kangadabani kangadabadi BJP natana atai political party amada laite haina ichang thauna haikhiba ataba miyam nasu khubak prok khokiba harau minok tamkiba adu ngasi thabak oina pangthokhrabra haibadu ningsingpham thoi loinana haujik Manipur karamba fibamda leiri Manipur miyam nungaiba bunsi mahingda leiribra hinglibra amasung Manipur lenga ka miyam ga afaba mari thamba ngamlibra amasung kannaba lan ngakpagi khongjang changsinbada Hangu thakta punsi pikhamna khraba ikhoigi maraibak ningba athauba singi leihoriba imungi awabada Manipur lengakna saruk yaribra lupa lakh khara piraga thembagi thabak chatharibra haibadusu Manipur miyamna munna khangpham thoi maduna haujik Manipur gi oiriba pibam asidari iraibak Manipur kannabagi damakta miyamna amata oibagi thaudang adu lawminasi leibak miyamsu sakti leiba miyoi kharana sananingba sanaba yahangumse masini kanglei paki mairadagi laukhatchaba matamgi Waphamda makatarakpada pandamdagi mulaukhatchagi paturel kanse thabak oina pangthoklaga cherak pise Miyoi khonai ga tana thana ba yadaba mahosagi khusem ga loinariba singi manungda po pat turel sing asisu amani haiba yai miyoi bane hingbada tangai fadana tatna thana ba yadaba singi manungda turel sing asisu amani
Manipurgi Puwarida lamdam asida ningthau oiduna pankhibasingi marakta turel khongnunggi sengba amadi turel tengba loinana turel thaibana chingba tawkhibasing thengnariba asina maram oiraga nungsiba thok ningsingba thoktraba matamdagi miyoibaga tanna thanaba yadaba leibakta leirakpana turel su oiri ngasigi chawkholaba malemgi leiba kayada leikha amadi nongthak ahangbada lambi oiduna chatnariba asi ngasidagi chahi chani gi mamangdadi sumnagi leikhada chatnaba punsi oiramba singi manungda isingda higi mateng lauraga turel amadi patki isingda lambi oiduna chatnarambana maram oiraga pat amadi turel asi miyoibagi thanaba yadaba mahausagi oiba khusemda tangjafam lauba asi ngasi fawba chawkholaba malemgi miyamgi pat amadi turelgi maru oiba si leiri asigumba yamna maru oiba pat turel asibu kanbada ngasi mirolna yamna maru oiba thaudang laudaba yade haibasi khangminnabada maru oina ngasi manipurgi miyamsu amai oirakle manipurgi chingamadi tamda cheliba turel sing asida ngasi wakhal khantaba watpa wakhal tadaba migi masing asi state asida yamna leikhibana maram oiraga lamdam asigi turel singda amot akai kya langthokpham oisilakpadagi manipurgi turel sing ayamba turel khongbal amadi turelgi ising mottabaya yaw silaktabagum tauri haibasi lamdam asigi miyamna ikhangda khangnaduna leirabani wakhal tadaba migi masing yamna leiba state asigi miyamna loktak pat manghananaba sinbadasu achoba thaudang laubana maram oiraga manipurgi puwariga sagwanaba loktak patta makhal kayagi amot akai maru oina plastic ki potlamsing kayana pat asibu manghannabagi achoba maram oisilakliba asimakti state asigi oina yamna laibak thibane ngasigi manipurgi pat turel kannabagi thaudang laubada yamna maru oina khul leikai ama oire haibada yariba singi manungda eco network hairoksu amani haiba yai manipurgi Thawbal district ki manungda leiba CSO singna hairok wangjing river cleanliness drive chathabagi pau sing lamdam asigi miyamna tanarakle asigumba thauram asi mamangda so kayarak hanna chathakibagi saruk ama oina makhatana haukiba numit kharani sidagi chatharagliba asigumba manipurgi district khudingmakta leiriba local club maira paibu sing ama CSO singna wakhal taba watlaba lamdam asigi miyamda turel amadi pat singi maru oiba singi maramda khangminabagi thauram sing toina pangthoklaga turel musindanaba amadi pat kanbagi thaurang sing leptana pangthoklabadi state asigi oina taru tananba asengbe ising chenba turel sing oihanduna lamdam asida mahausagi khalkaidana lehenbaga loinana mahausagi akoibagi phibam ngak senbada khumang chawsingani ngasigi malemgi chawkhatlakpagi thak lamdam asida khara yoraklabasu turelgi ising senghanna thamdrabadi thawai panbasingi punsida singnaba oina thokani isingna thawai panbasingi thawai ni haibasi malemgi miyamna khangnariba asigumba manipurgi wakhal tadraba miyam maru oina mirat narat yenglaga turelda amot akai hundokpasing asisu mikap thokhananaba state asigi miyamna leingakta ngakta inthokpagi mahutta isa na wakhal taminaduna honnaba matam oire masida yadaba amadi mirat narat yenglaga turel khongbal modhanba amadi turelda fatta hauti hondokpa sing lenga ki cherak lauthokiba sing thabak oina pangthoklaga cherak pisi masingi pandamdagi lakwachaba matamgi wafamda makha tarakpada ngasigi Rashi Phal amuk mayam puna taminase Mes Rashi yeknabana lana pauthopi nathak thongbana warogani oija oithakti fangani afaba maru fangani thabak pangani lisha pakhang singyoina laibak phagani Bris Rashi arapaga mateng launaba yagani angambana ngasisu chali aruba thabak oirasu laina pangani nachana nagi pukning penjagani lisha pakhang singyoina mari hanagum phai Mithun Rashi ahenba asa tawbagi mahot mayeng tadana bahonau adusu mai pakpani napal mahu chawbadagi jackson bana
ꯃꯥꯡꯅꯕꯒꯤ ꯃꯔꯝꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤꯁꯨ ꯑꯁꯣꯏꯕ ꯂꯩ ꯅꯤꯡꯁꯤꯡꯉꯨ꯫ ꯀꯔꯀ ꯔꯥꯁꯤ ꯅꯣꯡꯂꯨꯛꯅ ꯆꯠꯂꯕ ꯅꯥꯏꯇꯣꯝ ꯋꯥ ꯇꯨꯞꯊꯣꯛꯇ꯭ꯔꯕ ꯋꯥꯈꯜ ꯏꯪꯒꯅꯤ ꯀꯥꯟꯅꯕꯗꯤ ꯌꯥꯝꯅ ꯐꯪꯕ ꯌꯥꯔꯦ ꯑꯀꯜ ꯑꯊꯧꯒꯤ ꯂꯝꯗꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ꯫ ꯁꯤꯡꯍ ꯔꯥꯁꯤ ꯑꯔꯪ ꯑꯔꯥꯛ ꯆꯦꯛꯁꯤꯜꯂꯨ ꯑꯐ ꯑꯄꯨꯟꯅꯕ ꯅꯪꯕ ꯌꯥꯏ ꯆꯤꯟ ꯌꯥꯎꯔꯨꯅꯨ ꯑꯆꯨꯝꯕꯅ ꯃꯥꯡꯑꯣꯏꯅꯔꯕꯗꯤ ꯂꯥꯏ ꯒꯨꯔꯨꯅ ꯐꯥꯎ ꯊꯧꯖꯥꯟꯕꯤꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯂꯩꯔꯕꯁꯨ ꯃꯇꯥꯡ ꯆꯥꯗꯦ꯫ ꯀꯟꯌꯥ ꯔꯥꯁꯤ ꯃꯤꯋꯥ ꯊꯣꯏꯅ ꯊꯥꯖꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯥꯖꯕ ꯃꯥꯡꯗꯅ ꯊꯧ ꯄꯥꯡꯕ ꯌꯥꯒꯅꯤ ꯄꯂꯝꯕ ꯂꯟ ꯐꯪꯕ ꯌꯥꯅ ꯂꯩꯔꯤ ꯉꯛꯇꯤ ꯀꯟꯒꯅꯨ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯊꯣꯏꯅ ꯐꯩ꯫ ꯇꯨꯂꯥ ꯔꯥꯁꯤ ꯃꯐꯝ ꯆꯥꯅ ꯆꯥꯛꯅꯔꯜ ꯊꯥꯗꯕ ꯌꯥꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥ ꯇꯥꯕ ꯐꯒꯅꯤ ꯀꯤꯒꯅꯨ ꯊꯧꯅꯥ ꯂꯩꯌꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯩ ꯃꯉꯥꯏꯔꯦꯗꯤ ꯈꯟꯒꯅꯨ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯍꯥꯟꯅꯒꯨꯝ ꯐꯩ꯫ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯆꯤꯟ ꯌꯥꯡꯕ ꯅꯛꯊꯤꯅ ꯅꯔꯜ ꯃꯥꯡꯖꯕ ꯌꯦꯛꯅꯕꯅ ꯅꯔꯜꯗ ꯃꯤꯇꯥꯕ ꯂꯩ ꯐꯤꯡꯒꯅꯨ ꯅꯊꯛ ꯊꯣꯡꯕꯅ ꯆꯥꯟꯕꯤꯕ ꯁꯦꯟꯗꯣꯡ ꯐꯪꯕꯗꯤ ꯂꯩ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ꯫ ꯙꯅꯨ ꯔꯥꯁꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯂꯥꯟꯅ ꯈꯟꯅꯗꯅꯕ ꯄꯨꯛꯇ ꯋꯥ ꯊꯝꯕ ꯍꯩꯌꯨ ꯃꯔꯝ ꯆꯥꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯊꯕꯛ ꯄꯥꯡꯉꯨ ꯃꯥꯏꯊꯤꯕ ꯂꯩꯔꯣꯏ ꯃꯤꯌꯥꯝꯅꯁꯨ ꯄꯥꯝꯅꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯖꯒꯅꯤ꯫ ꯃꯀꯔ ꯔꯥꯁꯤ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯊꯧ ꯄꯥꯡꯗ꯭ꯔꯕꯗꯤ ꯀꯥꯏꯅꯒꯅꯤ ꯅꯆꯥ ꯅꯅꯥꯏ ꯃꯌꯦꯡ ꯇꯥꯒꯅꯤ ꯑꯉꯟꯕꯗ ꯀꯥꯟꯅꯒꯅꯤ ꯑꯔꯥꯞꯄ ꯃꯤꯒ ꯃꯇꯦꯡ ꯂꯧꯅꯕ ꯐꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯑꯁꯥ ꯁꯥꯎꯔꯨꯈꯤꯅꯨ꯫ ꯀꯨꯝꯚ ꯔꯥꯁꯤ ꯃꯤꯀꯣꯛ ꯊꯣꯡꯕ ꯋꯥꯒꯅꯤ ꯍꯣꯌꯥ ꯐꯕꯁꯨ ꯃꯇꯝ ꯃꯥꯡꯒꯅꯤ ꯊꯕꯛꯇꯤ ꯄꯥꯡꯒꯅꯤ ꯅꯪꯅꯕꯒꯤ ꯃꯇꯦꯡ ꯂꯧ ꯑꯀꯤꯕ ꯂꯩꯒꯅꯨ ꯂꯟ ꯆꯥꯎꯈꯠꯀꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤ ꯑꯣꯏꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯪꯖꯒꯗꯕ ꯅꯨꯃꯤꯠꯅꯤ ꯌꯦꯠꯅꯕꯇ ꯌꯥꯎꯔꯨꯅꯨ ꯑꯇꯩꯗꯤ ꯉꯝꯅꯃꯛ ꯃꯥꯏ ꯄꯥꯛꯂꯅꯤ ꯊꯧꯅꯥ ꯎꯠꯊꯣꯛꯂꯣ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ꯫ ꯃꯁꯤꯅꯤ ꯄꯨꯖꯔꯛꯂꯤꯕ ꯉꯁꯤꯒꯤ ꯔꯥꯁꯤꯐꯜ ꯑꯃꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯁꯇ꯭ꯔꯤꯃꯤꯡꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯥꯏꯁꯀꯣꯝ ꯀꯦꯕꯜ ꯅꯦꯠꯋꯥꯔꯛꯇ